ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯈ꯭ꯔꯕ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯙꯔꯅꯥ ꯐꯝꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯗ ꯁꯥꯕ ꯃꯥꯏ ꯉꯧꯅꯕ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯔꯨꯕ ꯅꯨꯄꯤ 19 ꯀꯤꯗꯅꯤ ꯁꯣꯛꯂꯝꯂꯦ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗ ꯃꯥꯏ ꯉꯧꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯄꯥꯀꯤꯁꯇꯥꯟꯗ ꯁꯥꯕ ꯃꯥꯏ ꯇꯩꯅꯕ ꯒ꯭ꯂꯣꯔꯤ ꯕ꯭ꯌꯨꯇꯤ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯔꯨꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯥꯒꯄꯨꯔꯗ ꯂꯩꯕ ꯅꯨꯄꯤ 19 ꯀꯤꯗꯅꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯊꯤꯖꯤꯜꯂꯨꯕꯗ ꯀ꯭ꯔꯤꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯒ꯭ꯂꯣꯔꯤ ꯕ꯭ꯌꯨꯇꯤ ꯀ꯭ꯔꯤꯝ ꯑꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯀꯌꯥꯗ ꯑꯃꯁꯨꯡ ꯃꯤꯁꯣꯒꯤ ꯈꯨꯠꯊꯥꯡꯗ ꯌꯣꯟꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯗ ꯑꯀꯤꯕ ꯄꯣꯛꯍꯟꯈꯤꯕꯗ ꯅꯠꯇꯅ ꯄꯥꯀꯤꯁꯇꯥꯟꯗ ꯁꯥꯕ ꯀ꯭ꯔꯤꯝ ꯀꯌꯥ ꯑꯊꯤꯡꯕ ꯊꯝꯂꯕꯁꯨ ꯀꯝꯗꯧꯅ ꯏꯟꯗꯤꯌꯥꯗ ꯐꯪꯍꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯍꯟꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯨꯝꯕꯥꯏꯒꯤ ꯆꯦꯝꯕꯨꯔꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯒ꯭ꯂꯣꯔꯤ ꯕ꯭ꯌꯨꯇꯤ ꯀ꯭ꯔꯤꯝ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯉꯔꯥꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯐꯥꯎꯕ ꯇꯣꯡꯍꯟꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯐꯣꯡꯗꯣꯔꯛꯂꯤ 135ꯔꯛ ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯥꯒꯁ 16ꯅ ꯂꯥꯛꯄꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯗ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯍꯦꯟꯅ ꯆꯨꯁꯤꯟꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛꯇ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯉꯔꯥꯡ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ MSFꯀꯤ ꯑꯣꯐꯤꯁꯇ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯍꯤꯖꯝ ꯔꯣꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯛꯂꯤꯕ ꯑꯥꯒꯁ 16 135ꯔꯛ ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯦꯇ꯭ꯔꯤꯌꯣꯠꯁ ꯗꯦꯅ ꯂꯥꯛꯄꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯁꯪ ꯈꯨꯗꯤꯡꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯍꯦꯟꯅ ꯐꯥꯎꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯤꯌꯨ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯍꯟꯕ ꯂꯩꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯦꯛꯅꯕ ꯀꯌꯥꯒ ꯂꯥꯟꯊꯦꯡꯅꯗꯨꯅ 1891ꯗ ꯊꯣꯛꯈꯤꯕ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯂꯥꯟꯐꯝꯁꯤꯡꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯗꯨꯅ ꯁꯣꯠꯊꯔꯕ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯅꯕꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯍꯦꯟꯅ ꯐꯕ ꯌꯨꯝꯐꯝ ꯑꯃ ꯊꯣꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯈꯛꯇ ꯅꯠꯇꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁ 16 ꯑꯁꯤꯗꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯄꯨꯋꯥꯔꯤꯒꯤ ꯂꯩꯃꯥꯏꯗ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯍꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯁꯩꯔꯦꯡ ꯏꯕ ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯕꯅꯆꯤꯡꯕ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯈꯜ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯎꯠꯂꯝꯕ ꯊꯧꯅꯥ ꯑꯃꯗꯤ ꯃꯈꯣꯏꯗ ꯍꯨꯜꯂꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯩ ꯃꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯇꯧꯔꯤꯕ ꯑꯄꯤꯜ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ ꯑꯔꯨꯕ ꯑꯅꯥꯕ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ IDP 16ꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯀꯤꯗꯅꯤ ꯅꯥꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯁꯥꯒꯣꯟꯅꯕ ꯌꯥꯎꯅ ꯑꯔꯨꯕ ꯑꯅꯥꯕ ꯁꯥꯒꯣꯟꯅꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDP 16ꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝꯒꯤ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯛꯁꯄꯣ ꯁꯦꯟꯇꯔꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯝ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ IDPꯁꯤꯡꯗ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕꯁꯤꯡꯒꯤꯗꯃꯛ ꯔꯤꯂꯤꯐ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ IDPꯁꯤꯡꯗ ꯁꯦꯟꯒꯤ ꯃꯇꯦꯡ ꯄꯤꯔꯤ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯒꯤ ꯃꯔꯛꯇ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯖꯀꯤ ꯑꯅꯥꯕ ꯃꯥꯌꯣꯛꯅꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯁꯦꯟꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯤꯕꯅꯤ
ngasi piriba senthang asina aroiba natte aruba anaba yarokpa IDP khudingmakta lengaki maikedagi senthang pigani haibagi thajaba Chief Minister na thamki loinana IDP singna ana ayek yarokpada mayoknariba khudong sadaba sing kharada oirabasu ko on bangamgani haibagi thajabaga loinana senthang asi pibani haiki Chief Minister Waikemsana makha taraduna hai haukiba sahi ahum helaba matam asi fawba relief camp ta sangjapam lauduna isa isagi yumda hanjenduna mahusagi punsida tangdu laitana leiba ngamdriba asi yamna laibak thibani adabulenga ki maikedagi tapna masa masagi mayumda soidanamaki hanjen hangani hauzik oiriba pibam asida taha hanjenbada security ki pibam yenglaga khudong sadaba leigadabana khudakta hanjennaba thabak lagotabani haibu wafam thamki senthang pibagi thoram aduda saruk yakiba Rajya Sabha ki MP adhikari mayum sardana hai IDP Nupi singda soidanamaki weaving machine amadi atai livelihood activities sengi khudong saba phangangani thoram aduda kumbi kendra ki MLA Sanasam Premchandra Imphal West DC Mayanglambam Rajkumar amadi atai government ki official sing saruk yaki ngarang nungtil ukrul PS ki jurisdiction manung saliba Imphal ukrul faringi nungsang kong kul manakta militant singni ambush tarutuna Assam Rifles ki personnel ani hatkiba thodokpu Manipur lengakna akan mamawong da kandem tarakle Chief Minister ki Secretariat gi ngarang numidang thadrok pasirol amada thaudo asi Chief Minister na akan mamawong da yaning da phongdokli haibaga loinana laikhidraba personnel ani gi imung da su thamoi sokna awaba phongdokre asigumba tamthiba violence ki thaudo asi lengakna lemna tharoi haibaga loinana tumina yengduna leiroi haina phongdorakre AR gi personnel ani hatpada chenaba sing phagani amasung logi matung inna serak pigani haina su phongdokre Ganja KG Sani Henba Phagat Pangamkhre CRPF QAT team Imphal East District Police amasung Lamlai Police Station gi apun bakangbo amana Ganja KG Sani Henba Phagat Pangamkhre ningsingba yabadi CRPF QAT team amadi Imphal East District Police amasung Lamlai Police Station na miyoi mari dagi Ganja KG Sani Henba Phagat khiba laikhre ngarang phagat kiba ganja kg sani ase nahan miyoi mari dagi phagat kiba ganja kg sani henba aduge makha tarakpo oigani haina thajanari